nungsiraba ichilinausing ngasidi akhoi punna Rojah kaihanbagi Kaffarah gi matangda khangminnasi. Kaffarah karamba matamda wajib oi Rojah oiri haiba ningsinglingai halatta karigumba Rojah hendaba yadraba mi amana Ramzan da khangna chingnaba amata leitana karigumba thamoina paamba chinjak ama natraga hakchang da kan hangadaba hidak chara thaklaga natraga famdinnaraga Rojah kaihallure adu oirabadi mahaki mathakta qaza amasung Kaffarah animak jaruri oi famdinnabagi Kaffarah da fambi thokbu sart natte famdinnabada nupagi athifamna nupigi athifamda lotlure adu oirabadi qaza amasung Kaffarah animak tangai fade fambi chatlabasu chatrabasu Rojah gi Kaffarah karino Ramadhan gi Rojah kaihanbagi Kaffarah di masini haibadi minai nupa natraga minai nupi ningtam hankhiba karigumba masi oithokloidaba oiraba khudam oina haujikan gi juk asida adu oirabadi thangna tha ani Rojah hengani marakta amata nanthok handana karigumba marakta nanthokhiba tarabadi amuk hallaga tha ani Rojah hengani amasung karigumba masigisu pangal leitrabadi lairaba selthum leijadaba miyoi humpu matam ani makki chak mapuk thanna pijagani chak pijabada thangna pijaba zaruri natte karigumba kanagumba misak ama lairaba humpu chak pijaraga masagi Kaffarah ada tauba tarabadi mahaki damakta thangna pijaba zaruri natte tawbatadi makhoibu tongan ba matamda oirabasu lairaba singbu chak pijaba yai lairaba amada numit humfu chak pijaba karigumba lairaba sel thum leijadabu miyoi amakhakpu numit humfu chupna ayuk numidangi chak pijarabadi masinasu Kaffarah ada oigani yamna pikpa angangsingda pijaba yamna pikliba angangsing balik pharamdaisu oidriba makhoida pijabana Kaffarah ada oiroi nupigi I lakpa numitsing thangna henbada apanba oide nupida karigumba Rojah gi Kaffarah wajib oikhrabadi mahaki thagi I lakpa numitsingdo uzarni haina khangani amasung I laklingai gi numitsingdo Rojah hendabana mahaki tasalsulda haibadi thangna henbada khennaba karisu leiroi tawbatadi phi senglabagi tungda khudaktagi thangna Rojah henba tangai fade karigumba theng thallurabadi hallaga muk nauna tha ani gi Rojah mapung phana henba tagani nungsirabe chilinausing ngasigidi asi fawbatang khangminasi mathangi video amada tarawi gi ahkamsing punna khangminasi haibadi tarawi sonbagi sawab tarawi sondaba migi Rojah asina chingba kayamarum ama khangminasi Allah amasung mahaki nungsiba Rasool S.A.W.gi apaambada punsi yisilena ba kanna hotnasi